Moirang Police Station gi manung chanba Moirang lamkhai tidim lambida leiba hotel amada ngarang numidang chawrakna pung 8 khara helakpa aduwaida nupa ama mahaki loinabina oi thangba thabakta thangna thindun Hatkhre thawdok thokphamdagi phangba pawgi matung inna laikhidraba nupa adu Moirang Municipal Council Ward number 10 Moirang Khoiru makha lekaidagi Pukram Prem Kumar chahi nimfu mangani aduga mahak puthangna thinkhiba mahaki loinabigi mingna Pukram Ongbi Manitombi kawi hairi Thawdok adu karidagi haurakibano haiba chap chana khangba ngamdri thawdok adu thokpagi paw hek phangbaga Moirang Police ki team ama mapham aduda changduna yengsinki thawdok aduda soklaba nupa adu khudakta CHC Moirang da pukhatuna lakanaki hairi adubu CHC Moirang gi duty tariba doctor amadi nurse na mathau taba treatment khuding makpirabasu nupa adu kanba ngamdana ngarang numidang chawrakna pung nipan khara helakpa aduwaida laikhidre haina doctor na declare tawki hairi Laikhidrabagi thawai yaudraba hakchang adu postmortem gi damak Moirang Police na Rims ki Mirel Sangda Pukre Hiram asiga mari leinana Moirang Police na case ama lokhatkibaga loinana ngarang numidang athengbada thawdok thokphamda District Forensic Science ki team laktuna yengsinkhre amadi Moirang Police na makhataba investigation chathaba hokre hainasu paw asina makhatari